ngasi phong ki batuan tuan ba Manipuri si phong sing digi maroi bi I pau sing myam na thamjagi ahan bada maroi ba paw moina Nupisingi Sasinaba profile sing semduna lang thakli Russia na Ukraine landa khibana maram oiraga mamang amukta thokhidri ba mong pak sana cyber gi lang ama satharakli Ukraine's Russia gi sanglaba lan asi tha taruk sujlakli leptana lan chathabana lan mising amasu misam singda sok thaba awab nanghale hairiba lan adu lan mising na lan phamda soklaba khaktana te amasum digital gi landscape su lan chathari news report amagi matung ina Ukraine hackers sing masak fazaba nupi kya gi photo singi asaba account sing thagalaga Russian lan mising bu themna bo honarakli amasum Russian lan mising da makoina makoigi laifam haido khalaga makoina lairiba mafam adura Ukraine gi lan mising thajin bagi thawong sathari Kharkiv tagi masagi sai kuntra suraba IT experts Nikita Nisna phungdorapagi matungina magi hacking gi haising badu sijinaduna market laibakpu mateng pangpa pamli Russia na February 13 dagi landarak matamdagi hauraga magna atopa hacker singda punduna hack your mom haina khangnaba lup ama singmatki madura Ukraine dagi hacker kuntrarum yawi hari makoina Russian lanmi singbu Melitopol namthak tawduna social media network kayada yengning bapokpa nupi kayagi fake ID sing piduna lanmi singi maramda wafam kya phungdo I haidi hairibe hacker sing aduna Russian army lanmi singi wafam kya phungdoklaga makhoidagi photo singsu lauki haidi hairibe Russian lanmi sing adubu namthak tawraga Ukraine makhoigi lanmi sing thajinduna araiba mongda maithiba pibis paksana satharakpa cyberlan gi saruk amani haidi hena pausna makhatana phungdorakli makha satharak poina to pawmra prime minister phamgi matangna Nitish Kumar phamadu tanabagi wapum leite natraga madugi apamba sulaite Bihar da BJP bu namtharam laba tungna Delhi da opposition party sing amuhana khusamna handuna Nitish Kumar na ngasi haikre maduri English singani kungamari da prime minister pham adugi damak tanabagi wapum leite natraga madugi apamba sulaite leflu singba Sitaram Yesuri ga unaraba tungna Bihar minister duna opposition unity ki damak mahak Delhi da lairibane haki Delhi da mahana unari besing aduna English singani ga kungamari da prime minister Narendra Modi gi mayokta opposition gi prime ministerial candidate adu oina mahakna lepna bagi saukatpa phangna bo honaribra haibo wahang singi matangda thaidoki ayak adu tanab leite natraga aina madugi apambus leite haina wahang sing adu thaidokladuna Nitish Kumar na pawmising naiki Aikhoi puli maramaduna aihak maphamasida lakpani haina mahakna haki aina naha oiringedigi hauna CPIM ga aihakna matam sangna loinarakre aikhoi amata aibu unarakhidre adubu aihakna Delhi da lakpa kudimak aina masigi office asida lai ngasi aikhoi amung hana pulle aikhoigi miyeng pumba left party sing tuan ba state sing da lairiba regional party sing amasum congress punama asi amata oina punsin mani haina maana haki Tejaswi Yadav ki RJD Rashtriya Janata Dal Congress amasum atai party singa loinana Bihar da anabu government ama sem khrabagi sayol khragi tungda Nitish Kumar na Delhi da pareng lengduna mifam sing mathang pangtokhi ngarang numidang wairam sumang na Congress lusing Rahul Gandhi unaki ngasi ko na suk mahak na Delhi Chief Minister amasum Aam Adami Party AAP Sip Arvind Kejriwal unagani left lusing ba Sitaram Minister Kumar opposition kangbu da amu hana halakle BJP gi mayokta thengna bada saruk yaba pamlakli basi Indian politics ki dama asoba ingit amane haki ahan bada agenda du party punamak na amat oina laimina bani prime minister candidate adugi matangna warep lawbanati matamadu laklaga aikhoina prime minister candidate adu lepna gani amasu madu makhoi punamak ta khangan gani haina CPIM lusing baduna haki Janata Dal United JDU lusingba amasum Bihar Chief Minister Nitish Kumar na NCP lusingba Sharad Pawar Samjawadi Party gi Akhilesh Yadav amasum INL de lusingba Om Prakash Sautala gumba atai opposition lusingba singsu unaraba yai haidi hensu pausna phungdorakli atopa pawamana sangyengda Bande Bharat train pungda kilometer samga marfu senkre India gi anoba Bande Bharat Express ki ngasi pangthoki pa sangyengda pungda kilometer samaga marfu henbagi khongjel ama sian mangamkre
Southern Railways na sangengi sienba dugi video ma thagalaki amasum anauba coaching aduna sigumba ayangba khongjen da sielaba pawda phibam siena lekibadu thagatki train aduna pungda kilometer samaga marfu yang na sien kibadu da khongbada ising thana hapa glass adu lengdana leki haina Southern Railways na haki Railway Minister Ashwini Vaishnona Integrated Coach Factory ICF Senai da hokip thar anauba Bande Bharat train adu yengsimki matam sangdana masum afaba quality ICF na Bande Bharat train adu saba ngamkiba si aihak nungai masi world class train amani train asida satpa passenger sing adugidama masi anauba ama oiragani haina mahak naiki India da mapung pha na saba Bande Bharat asi self propels engine train amani haibidi masida tongan engine ama hapti train asida automatic doorising pali amasum air condition sear car coaching amasum degree samaga marfu phaba rotate tawba ngamba revolving sear ama pali haukiba saida Prime Minister Narendra Modi na Railway Ministry gi damak thakiba target adugi matungina August 15 English ngani kunga humdai phawgi mamangda Bande Bharat train 15 sagani amasum leiba asida sengani haina masigi mamangda Minister Vaishno na haiki haina pawsina phongdorakli Atopa paw madanamo car tombusing seat belt fangadari serious mystery misigi matang da car tongniba passenger khudimak seat belt soidana fanana balengakna thabak lokhatpa horagani haina Unions Road Transport and Highways Minister Nitish Gadkari na phongdokre Union Minister asina hai hiramasiga mari lainana athuba matamda lengakna order ama thoklagani kanaguma miyoy amana gari tongba matamda seat belt sungsoi soidana phagadabani serious misigi matung tarakpada ngasi gari tongliba passenger singda aso angam thuandana bagidama central government na warep ama laukibaga loinana gari gi maningi seat tongliba miyoi kutingmaksu seat belt phabagi tangai fadaba lei haina su phongdokre laibak thiba car accident amada serious mystery leikidaba aduna maram oiraga laingangna kupna khannaraba matungda phirep asi laurakibani haina unions minister asina paumi singa unaba amada makhatana phongdokhibani Loisilakpoina to papom na Assam da marirak subu oina madrasa thukaikre Bangladesh nationalist singna terror gi thawong sing sijanabada punpham oibani haina maral siraduna local gi miyoi singna Assam gi Golpara district leiba madrasa ama thukaikre haina police na ngasi phongdorakli madrasa aduda Bangladeshi nationals Aminul Islam amadi Jahangir Aloma kum English ngani kunnagina kungini thui phawgi manungda madrasa aduda mai tambiraki makhoi ani edu Al Qaeda ga samnabalup amagi member singni hadi amasum Amirul Islam amasum Jahangir Angodi hau misel oiduna leidi makhoi bu phanaba thi humbagi thaba ama sathari amasum Bakhuira sar area da leiba madrasa amagi manakta leiba yum amasu miyoi kyana thugai ki haina police na phongdorakli Madrasa thuaibi thong adu government ka official amata yaukiba leiti local gi miyoi singna madrasa adu ga loinana maduga thangnana leba yum ama thuaiki madu makhoina jihadi gi thawong singbu kana yaningda phongdopu utpani soiki Al Qaeda gi member anibu madrasa adu da mahi tambinaba kaurakhiba cleric Jalaluddin Sheikhu mamang thara fajinki Mangna state adura leiba naha sing wakhal honganduna jihadi gi thawong sing yohona bu honaki haidi henasu pausi sna makhatana palakli adu hausi ko nati myam paus matang sa lusinjarage masum myam puna anabobdet na minasi and thank you